Khongjang makha chatharakpa oina Kakwa Naorem Leikai Lairembi maningda meeyam gi meeham ama pangthoklaba matung Joint Action Committee Against the Foetal Killing in Inhuman Action by the Security Forces kouba JAC Semkhre JAC shemlaga matung eikhoigi paomee da ngangladuna JAC asigi convenor Ch Engenthaba Meitei na hai aruba condition amada ICU da Lairembi Shanjita na normal da Angang poi haiba doctor gi Wapham asi thajaba ngamdei Aduna JAC asigi ahanba Khongjang oina hauji rims ki authority ga unaduna Angang asi matau karamna normal da poklibano aduga normal da poi hairabanina mama aduga wari sana halu haiba Wapham Taksingani haina mahakna makha takhi Nakalamaramda ngasi numidang pung 3:10 taba duwaida Singzamay Police Station gi mamangda lambi thingdun Khongjang changsilibas sheng police na tear gas cell kaptuna tanthokna bahonaki Yamna very critical condition da laidiba nupi amana normal da anga ama poi haibasa that is not acceptable aduna maybe koi medical expert nate but in general consensus da mado oithokpu yaba film oide maram aduna koi ahan bagi step ta koi ngasimak rims satna rims authority ga masagi angang sikra maina normal angang ji pokpro and hariba koi gi Shanjita gi victim moriba Shanjita gi magi health condition karino normal na pokpa taragadi mak mutong wari sanajaga haibasa masi koi rims authority sa masi adu hairuragani haibasi koi aham bagi step oina koina akhusabani masi mo thamjagi